Yum-yumda macha masu singlakna duna amadi pothatuna leijagadaba chahi yamlaba ahal oiraba senior citizen singna ngasigi tangdu leitadraba Manipur asibu santi hanjalhalu khudaktagi lan lepu haiba demand tawraduna ngasi santi gi rally chatkhre Thawbal and Kakchin district apunbaluk tagdal na sinduna ahal oiraba singna lujingduna chatkiba rally adu Khongjom bazada leba community hall da miyam pullaba matung Khongjom War Memorial Complex fawba chatki Miyamna Khongjom Turenda kumduna lan asida leikidraba athauba singda tarpan katuna awaba fongdoki tungda ngasigi rally aduda saruk yakiba singna saruk yaduna Khongjom War Memorial Complex da leiba community hall da miyamgi mifam amasu pangthokkibaga loinana miyamna warip amasu lauki Miyamgi mifam adu loiraba matum takdalgi member singna Thawbal DC office da chatuna DC ga unaraba matung DC Thawbal ahanthem Subhas ki kuthangda Bharat ki president da warep sing adu yauba memorandum amasu pisinki Chahi yamlaba ahal singgi rally aduga mari leinana takdalgi chairman Yengkhom Baiga Chandrana fongdokhibada Manipur da mai hongna chaktuna leiriba asida kanbina leitabagum awa chaitheng kaya fangduna leiriba asida aikhoi kari thodang lominaba tai haibasi kupna yengminaba mathau tai Tha manga suraklaba mikap mirau kholna thallaba irang ase ngasi fawba leingak asina lusinbiba ngamdana leiri miyamnasu ngasi fawba aikhoi santi pami tangdu leitaba punsi amada purakku haina lauduna sulakli adubu leingak asina ngasi fawbada miyamgi kholau asi tabidana lakli ngasi gi leingak asina achumba khongthang amatang thangbirabadi soidana santi purakpa ngamgani haibagi thajaba leijai haiki ngasi mak miyamna pamlibadi lanjen aduna leiriba sing ase magi mafamda mafam chana thambiduna hanagi tangdu leitaba punsida halakpa aduni hairaduna ngasi chahi yamlaba ahal oiraba sing asina rally chatliba asigi pandamdi ahal oiraba kayana aikhoi santi pami lan pamde haiba malemgi mafam sinba thungna khanghanba aduni hainasu dagdalgi chairman Yengkhom Baiga Chandrana makhatana fongdoki Ngasigi rally aduda luchingba sing mikap thoklo aikhoibu tangdu leitana hinghallu Manipur machetana kaihenganu ahal oijarabasu Iraibak nungsibagi igi ichel handri leingakpa ichasa mikap thoklo amasung Our are nearly over one piece in future for our children haina thaba placard singsu sijnaki ahal oirabi ima khosam poibidu ima Manipur may hodra masak laba amadi khabi may hora matamsda kanbina balitaba amagumna ngasi akoy bipung awa sa ting pang langit asik laba awa sa ting pang langit matamsda akoy Manipur krimna kari thola ang lamin namatay kari tep lamin namatay kari wasak lamin namatay karma kongtang thamna tay habigi pandamase tadana matamsa pay indonesiaki adubo ngasi di Manipur leba akoy ase ngahek talitana hanaba sunaba lawnaba wakat kaya pikhabasu ngasi phawda Paliba lengak asina lusinbiba ngamdan leiri adugi matagsu akoy kaya kan haije akoy santi pame unna amutung leba si aing matang ulita baliba adu hinbiu haibaji khalaw kya lawno laki adu ngasi phawda akoy lawjiba khalaw kya do ariama tan biki ngasi ju kap leiri ima event kana lambi sokta yarek leiri ba asingba ngasi leigi raba mioi kya gi kunsi do adu bising laga mama ibi kya ting tha nawri asima tan phamasla leiri ba government asina Kongthang asung bakta atong thangbirabadi soidana ma akoy se santi purpangamani haiba se tagdangi thajabani adu luri badi masi thangba kongthang ase Manipur gi leiriba government amadi India government lenga ani gi magta karamba yaw karamba yeng se akoy krungna kana amata so haiba ngam kongthang amdalei akoy phimanga Manipur asibu government asi thajabangam dabgi mami tari masi akoy leiriba lepa atpa leba sarkar ase yawriba MLA sing minister sing bakoi di thodang karino bakoi na kari panam lori bage maiti singi thonan kari ule bage akoi kari apta haibang amde kana saibang amde adu bakoi na thaji maduri bakoi su mamma nu sibagi maramdam sidamong taleba ki seba to ken proki bangakini phukdo pirlo nakoi gi thona nakoi gi lingjen nakoi gi wakhalna do puthok piduna lebak ngakpada asumbo lambi da chamin si haibase masi phaw tagdang thajaba phloni adu kasing badi masi akoi na thamjeri ba pandam de Manipur lanjen lerba mioi la kya gi punsi sing kya gi punsi mafam sana lerba khoi singatu masa masa famda mafam sana thambiduna hana gi punsila santi rol pubadni masi saliba akoi ni piru khongthang akoi gi piru message layoi dam namal lerba sai humfu gi lerba sahi maida phabu yauna saliba de si pandam de
पृथ्वी मफम सिंह थुंग लेगिसनो मणिपुर से शांति पामी असिगुम चटपा ngam खोंखम थोक पुसी क्या नबो अखोई शांति पामी खोलाओ से ngasi तदान सिंजरबम सी अखोई असेम पंदमनी